Akasvani Imphal, Ketrimayum Chitrabhanu na pau pazari, ahan bada maruiba pau. Kendra ki Raja Mantri Singh na Manipur ki chakot tharang sing yengshin kre. Pradhan Mantri Narendra Modi na Jallianwala Samara Complex na sileba asigi miyam da kusiner gani amashung Varat COVID-19 gi laisi ki fivem fagalap kalona na tungan ba Raja Singh da mahilo sing hangdok na bawarip laure. Sarkar gi facilities in da chahi tera nipan gi mate ki miyoi sing da COVID-19 gi vaccine lem na kapa gi campaign le vaccine ba thungba da chathari bana na orive sing da vaccine asi kapthok na ba amadi ate miyoi sing vaccine kapa da su mateng pangbi na ba haizeri covid ki akiba leiri bana miyam na checkshin ba wat ba gi thong sing tokpi duna yari ba makai yum de gi chathok na lebiu tangai fadena chathok lavadi face mask upiu foot taruki social distancing thambiu mai mit amadi khutsa toina handok tuna taru tanana thambiu COVID ka mari lai na ba e-pau sing amadi matengi damak national helpline number sing na 0112397846 amasung 1075 ni. Aduga Raisa ki helpline number na 038524116668 amasung 180034538818 ni. Hauzik mapung oi papau. Raisa si ki chingi lam the infrastructure ningthina sengotuna travel miyang hingbagi thak wangkat hanan ba Mukhyamantri Nongthombam Birena Kendra ki travel affairs ki Raja Mantri Renuka Singh da taksin kre Imphal le ba Mukhyamantri ki office tangarang Srimati Renuka Singhaga unabada Mukhyamantri no wafmasi taksin kibani Mantri nasu Manipur gi chingi lam jakon hana bohona bada mahaki makeri ki pibi ya ba mating kudimang pigani haina thajaba phongdok lamki luching ba ani na chingi lam jakon hana ba mangzal thana paikhat pat ya ba thapuk singi matang da sup na khanaki Kendra ki Road Transport and Highways amasung Civil Aviation ki Raja Mantri VK Singh na Imphal More lambi gi paring de senggo sagaliba singa siging singa dori ngarang nominini ki Manipur khongsa tathunglaki ba Kendra ki Raja Mantri asina Kendra Sarkar gi Road Development Package 1 and 2 gi makhada Imphal dagi More fawba gi lambi pathok chok to hona bagi thabak asi mari lenaba officer singalona na yeng singani Kendra ki Mantri asina ngarang Imphal Airport da Civil Aviation ki matang da amadi awang poklamdam da air connectivity da thengneri ba khudong chadaba singi matang da mari lenaba officer singa wari sanaki tungda mahangna Raja ki Mukhyamantri ko unaduna chakot tarang ki matang da khanaki Ngarang Manipur ki Rajapal oina nang no wasok lokraba la Ganeshna Morang da lebe Indian National Army Memorial da chatuna Netaji Subhash Chandra Bose ki mitam amasung INA fighters singda ikai khumna bu utkre Raja ki Rajapal oina wasak lokraba tungda ahan ba khongchut oina mahana ngarang Morang da chatuna varat ningtam lanjang da thawai karkraba athawba sing adu ikai khumna bu utkibani tungda Rajapal na Imphal gi Sri Govindji Temple da lakna lai khurumki Manipur COVID-19 ki laitsati ki nava fagalap ki changchada marfudra manga dasming ahum yore ngarang miyoi chamitra nipan lena asti ki nava fagalaki bugalone na hauji fawada apunba miyoi lak ama lising tare chamitra lena asti ki nava fakre ngarang covid ki anoba ke chahum tara ma thoi thengnaki aduga positive oba miyoi ahum sikhi miyoi ahum COVID-19 ki vaccine kapthok da miyoi shini hairi Amoram the Raja asida COVID-19 gi chana kanglo ngak na chattaba miyoi sing police na fagatuna fine thian bigi tabak lep na chathari ngarang Manipur police na covid gi chana kanglo ngak taba miyoi kumapan fagalaba matungda ashigumba thong asi chathana na ba poktak piraga thadokre makoi gi fine ona lupa lising mari changa yankai khongot kre hauzik fawada Manipur police na covid gi chana kanglo ngak taba miyoi sing gi fine ona lupa koti ani lak yankai taruk lising humpu nipan hena khongapangam kre Yankai teruk subo chaklang komcha hunger masses tingarang Imphal da pangtokre all Manipur students union amsuna sinduna pisum jinga masa da leba mahiru singin ningsing kum da leikat pa amadi DM University campus da leba amsugi headquarters da mi pangtokpona tharum adugi mapung ba saktam oiki Lions Club of Imphal City United na
Yankai Teruk Suba Hanga Masus Dega Saru Yaribasingda, Chana Taknaba Polam Sing Yenduna Palantarum Asipupuning Tagutki, Lions Club John 14 Gi Chairpersons Oriba, Moirang Tim Korena, Akasvani da Fundora Kibida, Club Asina Mamang Chahi Sindagi Hona Chaklang Kungta Tasaru Yarba, Musing da Puning Tagatuna, Tembang Pibikitorum Pangtopna Lagli, Handek Chahi Oina Supalantarum Asiga Mari Lenena, Lions Club na Pisum Singa Macha, Chinkong da COVID-19 Matang de Miam Buvaf da Hanabigi, Torum Amasupang Toki, Lunena Miam da face mask Amasung Sanitizer Basu Yen Toki Hairi. United Committee Manipur Youth Young President Joy Chandra Kontok Zamna Luching Team Amana Varat Merma Ngangkai Parinda Kota Kuno Manak Leba Border Pillar Number Marfumato de Chatuna Mapum Aduda Border Fencing Tauriba Sing the Paika Leba Tabuk Singing Shinkre Kongchet Aduda Street Joy Chandran High Border Pillar Number Marfumato Esi Masagi Asengba Le from the kilometer Ohumlom Manipur Lom the Changsel Laga Yungle Haibasi Kota Kunogi Kunzasina Matam Kag Mamang the Hadina Lakli BRTF na Border Fencing Tongan Hozik Tabak Paika Leba Ashishu Manipurum the Lam Yamne Henzilapana Maram Oduna Mapum Adugi Miamna border fencing Tabasi Yingsinana Bahirapadegi, UC and Gimil Kambu Aduna Mapum Aduda Chatpani, Hosigo Edwafim Asitaki and Rigamapantoro Mantralagi Rizamantri Dr. R.K. Ranjana, Hakten and Yingsinduna, Warishin Amapuruk Nabahonabu, Hinasu Jandana, Fongdoki, Kongchat Aduda UC and Secretary General Ngangom Deba Amashuma Kokong Baluchimbakia Satyaki, Paugi Marak Tatna Atempa Break Ama. Chahitara Nipalamadi Masigi Matakta Leba, Maruena healthcare worker, frontline worker Yauna, COVID-19 vaccine gi ahanba dose kap kraba matung, Chayoltara Nitoi Shuraba Mioi Singna, Chayoltara Taruk Faubugi Manungda, Covishield Geni Suba dose kap Tokosi. Vaccine Nasigi ahanba dose kap kraba Mioi Kuding Makna. Yariba Makai Atuba Matamda, designated COVID-19 vaccination centers in the Chatpiduna, vaccine Geni Suba dose kap Tok Piu. Matam Chana vaccine gi dose Suna kap Tok Hobana, Laina Shitagi Ngak Tok Nava Pangal Paujen Jeriba, National Health Mission, Manipur. Tavi Ripa Pawasi Akasvani Imphal Degini. Pradhan Mantri Narendra Modi na Punjab ki Amritsar da Nauna Samjileba Jalwa Bucks Samara Complex ngasi video conferencing kutangla leba sigi miyam da kushinaragani Pradhan Mantri na Samara asida sagat leba museum gallery shu hangdokani. Varata COVID-19 ki laisi ki fivam fakala pakalo na tungan ber Raja Sarkar Singh da Mahiloshin Singh hangdok na bawarip laure. Delhi Labour School College amadi coaching center sing tangkak na matang tagi amadi ki hanglagani ngarang pangmission da wangang mada Delhi ki upamain country Manish Shodya na high class 9 digi 12 bagi class matang tagi amadi ki horagani Gujarat Sarkar na Suraj adu da riba class 6 digi 8 bagi Mahiloshin sing September ani digi hangdok na bawarip lokre Amarom da awang no poglam dangi oina su Meghalaya Sarkar na September amadi Raja adu da riba Mahiloshin sing hangna na bawarip lokhi Imphal ngasi phongba pause singi maru iba pause singi damakta hozi Ngangom Kiran leire Kiran Thagachari Chitrabhanu Imphal ngasi phongba pause singda maru ina phongna riba pau khra pan mitar badi la Ganeshan Manipur gi Rajyapal ina wars lokhiba amasung UCM na border fencing khaba gi thabak yangshin kiba asigi pause ngasini haibatai Sanalebakta NPP su State Assembly election gi namai takat pa haukre lengak samlakpada NPP na maroi ba thodang lorkani haiba Y Joy Kumar gi wafamna ahan headline tawri Naharol gi thodang da la Ganeshan Manipur gi tara tere chuba governor en wasig lokre haina ahan headline tawri Sanga Express Manipuri da ahum subo web laglabasu thengnagani haiba health director Dr. Kiran gi wafamna ahan headline tawri Yankai Taruk Suba Saklam Kongchat Ningsing Thorum Pangto Kaheva Pau Musu Photo Konana Pau Sigi Ahan Balamai de Fong. Irai Bakta UCM na Sayet Nariba border pillar number Marpumato Yangshin Kre Lana fencing Toruklabadi Iho Hongana Basiam Saduna Lady Haina Ahan Headline Tori. Isel Expresta Mikhal Loiduna Lengak Siamba the NPP na Sobu Todangam Logani NPP na North East ki Apun Mugasaktum Masagat na Bahonari Haiba Joy Kumar Wafumna Ahan Headline Tori. Pona Pamda La Ganeshan Governor oin wasak laukre have pauna an headline tori. Hoyalan Pauda border fencing Lana Kahalabadi Juntarani Pandagi Hennachabu Ihogi Sem Sare have you sem Gopomna an headline tori. Imphal Presta Aina Yado among the Baxinamadi injection Lalonbagi casing state ki supply Mari Lena they have a pauna an headline tori. Manipur Melda La Ganeshan Manipur Rajyapal oin wasak laukre have a pauna an headline tori. Sanga Express English Sample summary genome sequencing ki thabada sahom marputara delta variant oiramle third web thengna number siam sare haiba Dr. Rajoga from the headline story. People's Chronicle da anauba governor wasak laukre INA amasung temple da satkre haiba pauna ahan headline story. Chitrabhanu Thagachari Kiran
Loshilakpada COVID-19 digi ngakthunaba face mask upa futaruk lamna leiba khutsa amadi mai mitarutna na thamba haiba achamba thong ahum asinga na chatpinaba amukana ningsingjari aroibada maroiba pa amukana Kendigi Rajya Mantri Singh Manipur gi chakho tarang singyeng singkre Pradhan Mantri Narendra Modi na Jallianwala Bagh Samara Complex ngasi leba asigi miyam da kushiner gani amashung varata COVID-19 gi laisi ki fivem fagalak pagalone na tungan tungan ba Rajya Sarkar Singh da mahilo sing hangdok na bawarep lawre Paulo Zare